Hello. Hello. Ngarang itu kari kamain lere progress kan phang mera kamain tawe. Hoi khabdi phangi. Tha tariki habit chawk ma wari to hairage buko. Tha tare sidadi haidi angang sigi magi ankle se sigumba dai fit kumba se loi saba loirani ba. Ai akhoi khoina hojiki angang se khoina scan gumba laura yengba matamda su dum haidi nupani nupini se dum khangba dum yabi chance su yam leire. Adu yam haraubudo mama mapa se. Couple oidoise yam harauba akhoi macha si direct haidi uba phangdragasu magi haidi ankle gumba fit gumba sigumba sidi yamna yengbada dum haidi uba ngambagi dumaina leyeba ko. Hane ultrasound da su akhoi sex determination jinga midana ko. Hoi. Adagi hujiki mama si da su haidi yam angakpa phangna haidi angang se direct hinge dagi angang se direct saure yam nungaiba matamni ba tha tare se. Haidi mama si da ju stretch mark laigani ba mama gi belly sida ko. Adagi akhoi kai haini sum room mayang da tawju dum yam care loba matamni ba. Adagi hairibani adumaina yam nungairpa matamjida moise test tawba chatpa se. What's up, Staka test? No, I can't set out the same you be tattered, kissing a man to be able to say, ultrasound test, she's a yai. Ultrasound test over yai, the blood test over yai, the urine test over yaiba. A tidy test partner, Heidi, Miron be a mother, the carcass on the tadi book. The 7 months kiss the monk the ultrasound over yai. Blood test over yai. And those ultrasound gi test akhoi masi compulsory tawdaba yadabra bahari ba 7 months da. Hoi tawdaba yadabaneba. Aduna akhoi tha tare sidadi haidi angang se tha taruktadi mamit pandebako. Tare tadi mamit paleba. Mamit mangonda sensitive light signal ke faweba angang sida ko. Aduna mamit ubagi mamit se mangonda urakpagi akhoi chance yamna 7 months dagi phajana dum ureba angang se light se khaga phawakpa. Adu akhoi third trimester hairu khangnei ba 7 months se. 7 months ki angang akhoi third trimester haiga ju khangnei aduga moigi week sina khoi gi third trimester third trimester TRIMESTER third trimester ahum subagi sigi tangkaksida mai pak targari angang se duki mati hingani ko adu se khoina week ta mai sayol da khoi gi angang se tha tare che 27 to 40 weeks phogi manung da ko 7 months suiba maje hotorpa matam da khoina 27 to 40 weeks haraga angang se ko aduga mama hujigi mama sida khoina test tawrisigi matang se kaino hai kan da ko haidi mangonda su sum angang duna haidi signal manung da haidi kaurakpa khotpa yam harauba matam ne ba angang se ko mama na su direct haidi angang se kaino tawre adu thoine ge mi yam nungai ba matam hai tare ko mama da hai sigi matam se dumaina oye aduduna oirabanina mama da dumaina sum adugumado chumpirabanina mama su test tawningba je masana tabani ko couple mabani se test tawba lae test tawrise khoi gi kahani sigumba test tawrising je tawdaba yadaba makhal ahum khatane ba palle se ko si tawrisina haidi mama sida khoi gi jaundice kumba dagi hayeng machada polapa matamda jaundice narakadra naroidra sigumba gi symptoms singse ulak prahaidana check tawbane khoi gi adagi mama sida macha siga mama siga umbilical cord sida khoi sida khoi gi blood se moina pi doine ko mama sina macha sida aduga manung sida oxygen hondoine ba ngangje khoiji dudagi dumain tawraga kaino tawraga pi doine hujigi e se ko amai tar pi yo ini aduna angang se khoigi e wat libra watabra mama jigi e je watbra watabra haidana anemia e watlaga anemia gumba adagi glucose gumba gi ko sigum jaundice gumba lakadra na sigumba gi test tawbiba haitare ko diskumba adagi de hypoglycemia ga na mem leibo ko the sum laibra na test tawbirine adagi de ultrasound je loira matungda blood test tawdoise urine test tawdoise sidana khoigi blood test hairamage chawapa ma ultrasound gi duna kari no tawrije haba matamda jaundice anemia gumba glucose gumba adagi de mangonda carbohydrate ki chang adagi di hoigi hypoglycemia gumba je sigum
ꯆꯥꯡ ꯗꯥꯏꯕꯤꯇꯤꯁꯀꯨꯝꯕ ꯌꯦꯡꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯤꯁꯤꯅ ꯑꯗꯨꯒ ꯕ꯭ꯂꯗ ꯇꯦꯁ ꯂꯧꯔꯤꯁꯤꯒꯤ ꯃꯔꯝꯅ ꯍꯥꯏꯗꯤ ꯃꯃꯥꯁꯤꯒ ꯃꯆꯥꯁꯤꯒ ꯑꯩꯈꯣꯏꯒꯤ RH ꯄꯣꯖꯤꯇꯤꯚ ꯑꯗꯒꯤꯗꯤ ꯀꯩꯅꯣ pH ꯂꯦꯚꯦꯜ ꯑꯗꯨꯒꯨꯝꯕ ꯑꯦꯟꯇꯤꯕꯣꯗꯤ ꯑꯦꯟꯇꯤꯖꯦꯟ ꯁꯤꯒꯨꯝꯕꯁꯦ ꯁꯨꯝ ꯇꯦꯁ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯝꯅ ꯇꯧꯕꯅꯦ ꯁꯤꯒꯤꯗꯤꯀꯣ ꯕ꯭ꯂꯗ ꯇꯦꯁꯅ ꯕ꯭ꯂꯗ ꯇꯦꯁꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯗ꯭ꯔꯦ ꯍꯌꯦꯡ ꯍꯥꯏꯗꯤ ꯃꯆꯥꯁꯦ ꯀꯅꯥꯒꯤꯅꯣ ꯈꯣꯠꯄꯅꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯨꯐ ꯏꯚꯤꯗꯦꯟꯁꯀꯨꯝꯕꯗꯣ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯤꯅꯦꯕ ꯍꯧꯖꯤꯛꯀꯤ ꯕ꯭ꯂꯗ ꯇꯦꯁ ꯇꯧꯔꯤꯁꯤꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯗꯦꯕ ꯑꯗꯨꯒ ꯌꯨꯔꯤꯟ ꯇꯦꯁ ꯇꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯁꯤꯗ ꯑꯩꯈꯣꯏꯅ ꯌꯨꯔꯤꯟ ꯇꯦꯁ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟ ꯑꯦꯟ ꯁꯤꯝꯇꯣꯝ ꯎꯠꯄ꯭ꯔꯥ ꯌꯦꯡꯉꯤꯅꯦꯕꯀꯣ ꯃꯥꯒꯤ ꯕꯔꯅꯤꯡ ꯁꯦꯟꯁꯦꯁꯟ ꯍꯥꯏꯗꯅ ꯑꯅꯥꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ STD ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯆꯨꯋꯦꯜ ꯇ꯭ꯔꯥꯟꯁꯃꯤꯇꯦꯠ ꯗꯤꯖꯤꯁ ꯍꯥꯏꯌꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯤꯗ ꯀꯩꯀꯩ ꯅꯥꯕ ꯌꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯂꯥꯃꯥꯏꯗꯤꯌꯥ ꯀꯥꯟꯅ ꯂꯩ ꯑꯗꯒꯤ ꯒꯣꯅꯣꯍꯣꯔꯤꯌꯥ ꯀꯥꯟꯅ ꯂꯩꯀꯣ ꯑꯩꯈꯣꯏ ꯐꯤꯅꯨꯡꯒꯤ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯑꯅꯥꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯅꯥꯕ꯭ꯔꯥꯕ ꯃꯥꯅꯤ ꯍꯣꯏ ꯇꯧꯗꯕ ꯌꯥꯗꯕ ꯇꯦꯁꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯔ ꯂꯧꯕ ꯃꯃꯥꯁꯦ ꯀꯤꯌꯔ ꯂꯧꯕꯤꯕ ꯃꯇꯝꯅꯦꯕ 7 months ꯑꯗꯒꯤ 8 monthsꯀ ꯍꯥꯏꯔꯛꯄꯁꯦꯀꯣ ꯑꯗꯨꯗꯨꯅ ꯊꯥꯁꯦ ꯍꯥꯏꯗꯤ 2-3ꯗꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯥ ꯍꯦꯟꯅ ꯈꯟꯖꯟꯕ ꯂꯩꯇꯦ ꯁꯤꯕ ꯆꯪꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯗꯨꯝ ꯑꯦꯕꯣꯔꯁꯟꯐꯧ ꯇꯧꯅꯩꯅꯦꯕ ꯑꯗꯨ ꯃꯤ ꯊꯥ 3 ꯅꯥꯎ ꯄꯨꯔꯛꯄ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯝ ꯈꯣꯡꯗꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯊꯥ 3-4ꯁꯤꯗꯤ ꯑꯗꯨꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯇꯦꯁꯁꯦ ꯌꯥꯝ ꯌꯥꯔꯤꯉꯩ ꯃꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯔ ꯂꯧꯔ ꯊꯝꯕ ꯑꯃ ꯆꯪꯉꯦꯕ ꯈꯦꯠꯅꯔꯤꯁꯦ ꯑꯗꯨꯗꯨꯅ STD ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀ꯭ꯂꯥꯃꯥꯏꯗꯤꯌꯥ ꯒꯣꯅꯣꯍꯣꯔꯤꯌꯥꯒꯨꯝꯕꯁꯦ ꯏꯟꯐꯦꯛꯁꯟ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯇꯦꯁ ꯇꯧꯕꯤꯌꯦꯀꯣ ꯃꯃꯥꯁꯤꯗ ꯑꯗꯒꯤ ꯃꯥꯁꯦ ꯐꯤꯚꯔ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯕ꯭ꯔꯥ ꯀꯃꯟ ꯀꯣꯜ ꯂꯩꯗꯅ ꯑꯩꯈꯣই ꯚꯥꯏꯔꯦꯜ ꯏꯟꯐꯦꯛꯁꯟꯅ ꯊꯣꯛꯍꯟꯕꯀꯣ ꯅꯥꯇꯣꯟ ꯃꯍꯤ ꯌꯥꯝ ꯂꯥꯡꯕ ꯑꯗꯒꯤ ꯃꯃꯤꯠꯀꯁꯦ ꯃꯤꯔꯣꯟꯕꯤꯗꯁꯨ ꯑꯗꯨꯝ ꯅꯥꯕꯅꯦ ꯁꯤꯗ ꯑꯅꯥꯕꯁꯦ ꯑꯗꯨꯝ ꯀꯣ ꯀꯁꯦ ꯑꯩꯈꯣꯏꯒꯤ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯒ ꯏꯁꯤꯡ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯑꯗꯒꯤ ꯍꯥꯛꯊꯤ ꯌꯥꯝ ꯈꯟꯕ ꯐꯤꯚꯔꯁꯦ ꯀꯩꯗꯧꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯅꯥꯎ ナꯔꯛꯄ ꯑꯗꯒꯤ ꯅꯥꯇꯣꯟ ꯃꯍꯤ ꯂꯥꯡꯉꯒ ꯃꯁꯥꯁꯦ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯦ ꯇꯦꯁ ꯇꯧꯒꯜꯂꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯀꯦꯔꯤꯖ ꯇꯧꯈ꯭ꯔꯦꯗꯅ ꯃꯃꯥꯁꯦ ꯀꯩꯒꯨꯝꯕ ꯊꯥ 3 ꯃꯤꯁꯀꯦꯔꯤꯖ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯃꯤꯔꯣꯜꯂꯦꯀꯣ ꯑꯗꯨꯒ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯄꯔꯁꯦꯟꯗ ꯍꯣꯠꯄ ꯃꯇꯝꯗ ꯑꯗꯨꯝ 70% ꯑꯗꯨꯃꯥꯏꯅꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯨꯒ ꯃꯃꯥꯁꯦ ꯀꯩꯒꯨꯝꯕ ꯃꯤꯁꯀꯦꯔꯤꯖꯁꯦ ꯇꯧꯈ꯭ꯔꯦ ꯇꯥꯔꯒꯁꯨꯀꯣ ꯑꯩꯈꯣꯏ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯃꯥꯗꯨꯗ ꯀꯩꯁꯨ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯅꯤꯡꯉꯥꯏ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦꯅꯀꯣ ꯃꯤꯁꯀꯦꯔꯤꯖ ꯇꯧꯈꯤꯕ ꯃꯇꯝꯗ ꯍꯥꯏꯄꯔ ꯇꯦꯟꯁꯟꯁꯦ ꯀꯝꯄꯜꯁꯔꯤ ꯄꯣꯛꯀꯅꯤꯕ ꯃꯃꯥꯁꯤꯗꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯔꯛꯄ ꯌꯥꯕ ꯁꯤꯝꯇꯣꯝꯁꯤꯡꯁꯤꯕꯨꯕꯀꯣ ꯍꯥꯏꯄꯔ ꯇꯦꯟꯁꯟ ꯅꯥꯔꯛꯄ ꯌꯥꯏ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯔꯣꯏꯗꯁꯦ ꯁꯤꯒꯤ ꯃꯄꯥꯡꯒꯜꯁꯦ ꯌꯥꯝ ꯁꯣꯟꯊꯩꯕ ꯍꯛꯆꯥꯡ ꯃꯌꯥꯝꯗꯒꯤ ꯊꯥꯏꯔꯣꯏꯗ ꯍꯥꯏꯕ ꯖꯒꯥꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯃ ꯈꯔ ꯅꯥꯒꯟꯕ ꯌꯥꯏ ꯑꯗꯒꯤ ꯄ꯭ꯔꯤꯀ꯭ꯂꯦꯝꯁꯤꯌꯥ ꯀꯥꯟꯅ ꯂꯩ ꯖꯦꯅꯦꯇꯤꯛ ꯀꯟꯗꯤꯁꯟꯗ ꯃꯌꯥꯝ ꯑꯗꯨꯒꯨꯝꯕꯁꯨ ꯈꯔ ꯂꯩꯌꯦꯕꯀꯣ ꯄꯨꯂꯞ 7-9ꯃꯨꯛ ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯣꯖꯦꯁꯁꯦ ꯐꯤꯖꯤꯀꯦꯜ ꯑꯣꯏꯅꯀꯣ ꯑꯗꯒꯤꯗꯤ ꯃꯃꯥꯁꯦ ꯀꯩꯒꯨꯝꯕ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯁꯀꯦꯔꯤꯖ ꯇꯧꯔꯤꯕ ꯃꯅꯨꯡꯁꯤꯗ ꯃꯃꯥꯁꯤ ꯀꯩꯒꯨꯝꯕ ꯑꯉꯥꯡꯁꯦ ꯃꯃꯥꯒꯤ ꯋꯣꯝꯁꯤꯗ ꯁꯤꯕꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ 90% ꯑꯗꯨꯝ ꯃꯥꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯁꯤꯒꯜꯂꯦ ꯃꯤꯁꯀꯦꯔꯤꯖ ꯇꯧꯈꯤꯕ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯁꯨꯝ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯑꯅꯝꯕꯅ ꯑꯉꯥꯡꯁꯦ ꯁꯤꯒꯜꯂꯦꯕꯀꯣ ꯃꯃꯥꯒꯤ ꯋꯣꯝꯁꯤꯗꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯔꯦꯟꯖꯤꯡ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯁꯨꯝ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯅꯝꯕꯅ ꯁꯤꯒꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯃꯥꯁꯤꯒꯤ ꯄ꯭ꯂꯥꯁꯦꯟꯇꯥꯒꯤ ꯐꯪꯁꯟ ꯇꯧꯔꯛꯑꯔꯣꯏ ꯃꯤꯁꯀꯦꯔꯤꯖ ꯇꯧꯈꯤꯕ ꯃꯇꯝꯗ ꯖꯦꯅꯦꯇꯤꯛ ꯐꯦꯛꯇꯔꯗ ꯀꯥꯏꯊꯔꯛꯑꯅꯤꯀꯣ ꯃꯃꯥꯁꯤꯒꯤ ꯍꯦꯜꯊꯁꯨ ꯐꯔꯛꯑꯔꯣꯏꯀꯣ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯗꯨꯝ ꯄꯨꯔꯥ ꯆꯦꯟꯖ ꯑꯃ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯀꯝꯄꯜꯁꯔꯤ ꯁꯤꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯀꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯥꯐꯇꯔ 5 years or 6 yearsꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯇꯥꯡꯅꯒꯗꯤ ꯌꯥꯎꯏ ꯍꯥꯏꯗꯅꯀꯣ ꯉꯔꯥꯡ ꯁꯨꯏꯁꯟꯅ ꯍꯣꯏ ꯌꯥꯝ ꯇꯥꯡꯅ ꯌꯥꯎꯕꯁꯦ ꯃꯁꯤ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯍꯟꯕ ꯌꯥꯒꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯩꯈꯣꯏ ꯑꯣꯚꯨꯂꯦꯠ ꯇꯧꯕꯅ ꯑꯃ ꯂꯩꯕꯗꯣ
ꯑꯣ ꯑꯗꯨ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯃꯥꯁꯦ ꯇ꯭ꯔꯤꯠꯃꯦꯟ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯐꯣꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯀꯣ ꯃꯥꯁꯦ ꯃꯨꯠ ꯁ꯭ꯋꯤꯡ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯃꯁꯥꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯇꯧꯕꯁꯦ ꯆꯦꯟꯖ ꯈꯔꯗꯤ ꯂꯥꯛꯀꯗꯣꯏꯅꯦ ꯆꯦꯟꯖ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟꯁꯦ ꯅꯠꯇ꯭ꯔ ꯗꯗꯥꯅ ꯈꯪꯅꯤꯡꯉꯤꯁꯦ ꯍꯣꯏ ꯇ꯭ꯔꯤꯠꯃꯦꯟꯒꯤ ꯃꯃꯤꯡꯗꯤ ꯂꯩꯔꯝꯒꯅꯦꯕ ꯍꯣꯏ ꯃꯃꯤꯡ ꯍꯥꯏꯁꯦ ꯃꯃꯤꯡꯁꯦ ꯌꯥꯝ ꯃꯃꯤꯡꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯣꯕꯨꯂꯦꯁꯟ ꯉꯁꯥꯏꯒꯤ ꯑꯣꯕꯨꯂꯦꯁꯟ ꯇꯧꯕꯁꯦ ꯑꯣꯕꯨꯂꯦꯁꯟ ꯇꯧꯍꯟꯕꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏꯒꯤ WHO ꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏ ꯒꯥꯏꯅꯤꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯁꯀꯦꯔꯦꯖ ꯇꯧꯈ꯭ꯔꯦꯅ ꯋꯥꯈꯜ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯁꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯥ ꯂꯣꯏ ꯄꯣꯜꯂꯦ ꯍꯥꯏꯀꯣ ꯏꯃꯨꯡꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯃꯁꯨꯡ ꯃꯥꯒꯤ ꯗꯤꯄꯦꯟꯁ ꯍꯥꯏꯗꯤ ꯃꯥꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯁꯦ ꯁꯤꯒ ꯏꯃꯨꯡ ꯃꯅꯨꯡꯗꯨꯒꯗ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯀꯩꯒꯨꯝꯕ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯗ ꯂꯨꯅ ꯊꯝꯕꯀꯣ ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯈꯟꯗꯣ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯄꯤꯕꯤꯗꯕ ꯁꯨꯃꯥꯏꯅ ꯂꯨꯅ ꯁꯨꯝ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯕꯨꯂꯦꯠꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯑꯃ ꯍꯣꯏ ꯊꯦꯔꯥꯄꯤ ꯑꯃ ꯇꯧꯗꯕꯕꯨꯗꯤ ꯌꯥꯗꯦ ꯍꯣꯏ ꯗꯣꯛꯇꯔꯗꯨꯅ ꯇꯧꯔꯛꯇꯣꯏꯁꯦ ꯃꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯛꯆꯥꯡꯁꯦ ꯐꯅꯤꯡꯉꯥꯏꯒꯤ ꯑꯗꯒꯤ ꯇꯨꯝꯕꯒꯤ ꯆꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯃꯦꯅꯦꯖꯃꯦꯟ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯀꯅꯤꯕ ꯑꯗꯨ ꯂꯥꯏꯌꯦꯡꯕꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦꯕ ꯆꯥꯅꯕ ꯊꯛꯅꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯏꯅ ꯂꯥꯏꯌꯦꯡꯉꯅꯤ ꯑꯗꯨ ꯂꯥꯏꯌꯦꯡꯉꯕ ꯁꯄ꯭ꯂꯤꯃꯦꯟꯒꯨꯝꯕꯁꯤꯗꯅꯤꯀꯣ ꯂꯥꯏꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯁꯨ ꯁꯄ꯭ꯂꯤꯃꯦꯟꯗꯣ ꯐꯔꯕꯅꯤನ ꯏꯃꯨꯡ ꯃꯅꯨꯡ ꯐꯔꯕꯅꯤꯅ ꯋꯥꯈꯜꯁꯨ ꯀꯩꯝꯇ ꯄꯣꯛꯑꯔꯣꯏꯗꯅ ꯅꯨꯄꯤꯗꯨꯗꯗꯤ ꯑꯗꯨꯗꯨꯅ ꯊꯥ 6 ꯅꯠꯇ꯭ꯔꯒꯅ ꯊꯥ 5 ꯌꯥꯝꯃꯕꯗꯀꯣ ꯁꯤꯒꯤ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛꯀ ꯑꯣꯕꯨꯂꯦꯠ ꯇꯧꯕ ꯌꯥꯏꯑꯕ ꯑꯣꯕꯨꯂꯦꯠ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯊꯥ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯀꯥꯞꯁꯦ ꯊꯥ ꯑꯃꯒꯤ ꯀꯩꯅꯣꯁꯦ ꯄꯤꯔꯤꯌꯠꯁꯦ ꯁꯤꯁꯦ ꯃꯥꯁꯦ ꯄꯤꯔꯤꯌꯠ ꯇꯥꯏꯃꯤꯡꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯦꯟꯁꯨꯔꯦꯜ ꯁꯥꯏꯀꯜꯁꯦ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯂꯣꯏꯕꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯕꯤꯗ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯁꯤꯃꯨꯛ ꯇꯧꯕꯁꯦ ꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯁꯨꯝ ꯄꯨꯟꯈ꯭ꯔꯦꯕꯀꯣ ꯄꯨꯟꯕꯗꯩꯗꯤ ꯑꯗꯨꯝ ꯑꯣꯏꯒꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯕꯨꯂꯦꯠꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯇꯧꯕ ꯄꯣꯠꯁꯦ ꯉꯁꯥꯏꯒꯤ ꯃꯤꯁꯀꯦꯔꯦꯖ ꯑꯣꯏꯈ꯭ꯔ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯤꯁꯀꯦꯔꯦꯖ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯃꯨꯛꯀ ꯍꯧꯅ ꯑꯣꯕꯨꯂꯦꯠ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯇꯦꯁ ꯈꯔꯕꯨꯗꯤ ꯂꯩꯕꯅꯤꯅꯦ ꯑꯗꯨ ꯇꯧꯕ ꯌꯥꯔꯤ ꯇꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯤꯌꯣꯇꯥꯏꯄꯤꯡꯅꯀꯣ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯋꯣꯝꯁꯦ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯇꯧꯔꯅꯤꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀꯦꯟ ꯂꯧꯗꯣꯏꯅꯦꯕ ꯑꯗꯒꯤ ꯃꯥꯒꯤ ꯕ꯭ꯂꯗ ꯇꯦꯁꯇꯤꯡꯒꯨꯝꯕ ꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯕ꯭ꯂꯗ ꯇꯦꯁꯇꯤꯡ ꯑꯃ ꯐꯖꯅ ꯇꯧꯔꯅꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀꯦꯟ ꯑꯃ ꯇꯧꯔꯅꯤ ꯑꯗꯒꯤ DNA ꯃꯥꯒꯤ ꯀ꯭ꯔꯣꯃꯣꯖꯣꯝꯗ ꯑꯃꯨꯛ ꯅꯩꯅꯕ ꯑꯗꯨꯃꯥꯏꯅ ꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯋꯦꯕꯀꯣ ꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯕ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃꯒ ꯂꯩꯔꯤꯌꯦꯁꯤꯅꯀꯣ ꯉꯁꯥꯏꯒꯤ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯃꯃꯥꯒꯤ ꯋꯣꯝꯁꯦ ꯁꯣꯛꯀꯗꯣꯏꯅꯦꯕ ꯁꯣꯛꯇꯣꯏꯅꯦ ꯑꯗꯣ ꯁꯤ ꯁꯣꯛꯄꯗ ꯉꯁꯥꯏꯒꯤ ꯑꯣꯕꯨꯂꯦꯁꯟꯒꯤ ꯀꯥꯟꯅꯕꯁꯤ ꯂꯩꯒꯗ꯭ꯔꯥ ꯁꯤꯅꯤ ꯑꯗꯨ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯃꯥ ꯁꯣꯛꯇꯣꯏꯅꯤꯗꯅ ꯑꯗꯨ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯀꯝꯄꯜꯁꯔꯤ ꯃꯥꯁꯦ ꯅꯗꯤ ꯇꯦꯁꯇꯤ ꯇꯧꯔꯅꯤꯗꯅ ꯃꯥꯁꯦ ꯀꯩꯀꯩ ꯇꯦꯁ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀꯦꯟꯁꯦ ꯁꯤꯃ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯒꯤ ꯕ꯭ꯂꯗ ꯇꯦꯁꯇꯤꯡꯁꯦ ꯁꯤꯁꯤꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀꯦꯟ ꯍꯥꯏꯁꯤꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯗꯗꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯣꯝꯁꯦ ꯁꯤꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯅ ꯃꯥꯁꯦ ꯁꯣꯛꯄ꯭ꯔꯥ ꯁꯣꯛꯇꯕ꯭ꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯤꯟ ꯇꯧꯊꯣꯛꯄ ꯇꯧꯗꯕꯅ ꯑꯁꯤꯕꯗꯣ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀꯦꯟꯁꯤꯗ ꯂꯣꯏ ꯁꯨꯅ ꯌꯥꯎꯋꯦꯕ ꯑꯗꯒꯤ ꯀꯥꯔꯤꯌꯣꯇꯥꯏꯄꯤꯡ ꯑꯃ ꯂꯩꯕꯀꯣ ꯀꯥꯔꯤꯌꯣꯇꯥꯏꯄꯤꯡꯁꯦ ꯉꯁꯥꯏꯒꯤ DNA ꯀ꯭ꯔꯣꯃꯣꯖꯣꯝ ꯑꯃ ꯂꯩꯇ꯭ꯔꯣ DNA RNA ꯃꯌꯥꯝꯁꯦ ꯁꯤꯁꯤꯒꯤ ꯃꯇꯥꯡꯗ ꯖꯤꯟ ꯅꯩꯅꯕꯅꯦꯕ ꯁꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯔꯒ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯃꯌꯥꯝ ꯑꯃ ꯆꯠꯊꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯏ ꯃꯅꯨꯡꯗ ꯂꯣꯏ ꯌꯥꯎꯋꯦꯕ ꯀꯥꯔꯤꯌꯣꯇꯥꯏꯄꯤꯡꯁꯦ ꯁꯤꯃ ꯍꯥꯏꯕꯤꯕ ꯌꯥꯅꯤꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁ꯭ꯀꯦꯟ ꯕ꯭ꯂꯗ ꯇꯦꯁ ꯀꯥꯔꯤꯌꯣꯇꯥꯏꯄꯤꯡ ꯀꯣ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯁꯤꯗ ꯃꯆꯜ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯉꯁꯥꯏ ꯋꯣꯝꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯁ ꯇꯧꯕ ꯃꯥꯁꯦ ꯅꯣꯔꯃꯦꯜ ꯑꯦꯕꯅꯣꯔꯃꯦꯜ ꯁꯤꯒꯨꯝꯕꯒꯤꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁꯤꯒꯨꯝꯕ ꯇꯦꯁ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯃꯣꯖꯣꯝꯗ ꯇꯦꯁ ꯇꯧꯔꯛꯀꯅꯤꯕ ꯁꯣꯝꯗꯅ ꯀꯩꯅꯣꯔꯣꯝꯗ ꯀꯥꯔꯤꯌꯣꯇꯥꯏꯄꯤꯡ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨꯗ ꯑꯗꯒꯤ ꯕ꯭ꯂꯗ ꯇꯦꯁꯇꯤꯡꯁꯤꯃ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯅꯤ ꯁꯤ ꯑꯍꯨꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯦꯟ ꯑꯣꯏꯕꯗꯣ ꯑꯗꯨ ꯑꯣꯏ